Hello, ma'am. Ngasi akhoi gari gi akhoi tinted nappa lakpane. Ado ma'am da tinted nappa se magi price ka kamai tawge habado ado sum ma'am da ina khangan ning dana sum video semjabane hab tare. Ado ma'am na haiba mafam sidi da laga tinted nappa gi thabak se adum sidi laga dum tawbe yani ko. Adagi mangwanda kari tinted nappa khaktana tana topa kari thabak su haidi sidi da yauri haidi car gi ko. Kari kamai tawbe haidi yage habado. Ada mayam na sum khangan ning dana video semjabane. Ado yengmina se makha taba video. Ado mayam channel asi nauna thengna ba yaw gari subscribe like action na tawbiram ko. Se to maning da mayam asa napisni ko. Ado yengmina se makha taba video mayam. Kereta gi Mayong kapala. Kereta gi maning gi akhoi gi sigi maning gi portion je loimak tinted napsal lage. Khoi jik gari gi maning gi akhoi gi glass da tinted napagi lakpane. Ado mayam da sum sigi maram da sum kitang khangmina na bagi tanja do lawjage. Ado brother si nappa si price kamai chal le amta mayam da kitang habiyo. Price gari sumba kereta lupa lising amaga chanipan ko chanipan chamapan muk chatle aduga alto kayo khoi car macha hai tare ko adu na lupa lising amaga satru changa satru dai muk chatle ado sigi magi haidi sigi magi mambagi sangja sigi matungina di price leibra kamai leite sigi di magi gari du makha pole mamba khotpai di samane ma mai je black or jo ma or jo ko 35% ne basina pijo ko adu 0% amu buto adu ju chamane ma magi mamba jang du khate adu ga si nataba atopa kai thabak se atopa kai di se dum tawya atopa thabak se sida loina yare gari gi aki amo ge se reping to yare adu ga accessories ke ha po khot lo yae okay adu ga tinted na khoi gi mathaki dual tone haibado masuga topa tawdo adu ju yare adu ga smoke tape backlight ki headlight ki smoke tape ke napa yare ado mathaki dual tone gum napagi se moi price se rate se kamai le price se mathak khatang napa gana lupa lising ani suma gari khar saw bu ko 2000 ko adu ga akoi gi suma side bar ge yaw ga di lupa lising mari ga khara hele di madu dum 25 30 ga ni ki sang la ko mal ado jiki full body tawdo tanga full body tawdo dum tanga habiyo full body tawje khoi bit kumba khoi gi sweep leidana ko adu mudo 25 pugung da la khane ko mai che gi makha pol leba ko che khara pha na mu khara tange ka quality khara handa bana mu kaino tawre adu gi tanga aduga brother da ina hangningi se hojik seida mayamna sigi kano tawba haidi car gi any accessory haigadra sumaina khoi gi nappa khotpa ande sidaida tawriba thabak singya sigi lakpha ganda kari makhoida offer se kai kamaina kamamong na pige adum sing habiam offer oji mokte piba leitri bako leitara offer makhoina lakhuda kitang kari offer haib ja khoi gi pot lupa lising ani loba lising manga lising tarai loba leidana ko adu khara dum yengsage dum ko do gari ahum mari ga nappa koda koi adum maman adum discount lei jai bedo discount pigane discount pigane akoi dukan sida leiba khoi gi brother amaga sum akoi da leiba product sing je akoi da phangi pot chai sing je kai phangi habadu sum haidi ucharake mathang ado brother minga amtang habiramo ke ai ming Johnson okay ado mathang khoi gi sida leiba pot chai sing kai nam habiyo khoi se khoi gi green police le ko green police ko gari cham lo ko kanda dum ko na se police to na bane sumba police to na ba export kumba si police to na ba ngak ni ko se lai se maman price ka di kamai to moi je maman je sum sumaina ko MRP ta gi dum khara ko na ta ga dum jon je MRP ta ti jon de ado suna ko police to na ba yam ba manung gi leather gi dashboard ki mapan gi loina sesal thame adagi si jina lai jina ko form pin na sina manung gi ko gi gai manung gi fatta ba ko gi masa body manung gi interior gi hai ta re si sing jina loina bak sina to na bani sum ba sira lai jina adagi hena
ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯍꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯇꯧꯅꯕ ꯍꯥꯏꯕꯗ ꯃꯄꯥꯟꯒꯤ ꯁꯔꯨꯛꯁꯦ ꯁꯥꯏꯅꯤꯡ ꯀꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯇꯧꯅꯕꯅꯤ ꯁꯤꯒꯨꯝꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯑꯥꯏꯇꯦꯝꯁꯤꯡꯁꯤꯅ ꯂꯣꯏꯅꯃꯛ ꯁꯤꯗ ꯃꯥꯒꯤ ꯇꯥꯋꯦꯜ ꯀꯩꯀꯩꯁꯦ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯆꯥꯝꯊꯣꯛ ꯂꯣꯏꯔꯀꯥꯟꯗ ꯍꯦꯟꯅ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯅ ꯐꯤ ꯁꯤꯖꯤꯟꯅꯩꯁꯤꯗꯒꯤꯗꯤ ꯁꯤꯅ ꯍꯦꯟꯅ ꯑꯦꯕꯖꯣꯔꯕ ꯇꯧꯕ ꯍꯦꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯂꯩꯔꯤꯕꯁꯤꯡꯁꯦ ꯁꯣꯝꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯁꯣꯝꯒꯤꯁꯤꯅ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥ ꯁ꯭ꯇꯦꯟꯅꯦ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯗ ꯁ꯭ꯇꯦꯟ ꯇꯧꯅꯕ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯊꯝꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯕꯥꯏꯜ ꯍꯣꯜꯗꯔꯅꯦ ꯁꯤꯁꯤꯅ ꯄ꯭ꯔꯥꯏꯁꯇꯤ ꯀꯌꯥꯃꯨꯛ ꯂꯩ ꯄ꯭ꯔꯥꯏꯁ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯜ ꯑꯅꯤ ꯊꯣꯛꯅ ꯂꯩ ꯃꯥꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯍꯦꯟꯅ ꯐꯕ ꯐꯠꯇꯕ ꯍꯥꯏꯗꯅ 150 ꯄꯤꯕ ꯑꯃ ꯑꯗꯨꯒ 950 ꯄꯤꯕ ꯑꯃ ꯁꯨꯃꯥꯏꯅ ꯂꯩ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯑꯗꯣ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯔꯒꯤ ꯔꯨꯠꯇ ꯅꯝꯅꯕ ꯗꯣꯜ ꯐꯤꯜꯗꯨꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯊꯝꯃꯤꯕꯅ ꯑꯗꯨꯒ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯋꯨꯐꯔ ꯀꯩꯀꯩ ꯄꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯋꯨꯐꯔꯒꯤ ꯂꯥꯏꯟ ꯍꯥꯏꯇꯥꯔꯦ ꯋꯦꯌꯔꯅꯤ ꯍꯥꯏꯇꯥꯔꯦ ꯋꯨꯐꯔ ꯄꯥꯟꯕꯒꯤ ꯑꯗꯣ ꯁꯤꯁꯦ MRPꯗ ꯑꯩꯈꯣꯏꯒꯤ 1499 ꯂꯩꯕꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯁꯥꯏꯠꯇꯒꯤ ꯁꯤꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯒꯤ ꯑꯣꯐꯔꯁꯤ ꯃꯃꯤꯡ ꯄꯜꯂꯒ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯗꯤꯁꯀꯥꯎꯟꯁꯦ ꯌꯥꯝ ꯄꯤꯖꯒꯅꯤ ꯍꯥꯏꯇꯥꯔꯦ 20% 30% ꯗꯤꯁꯀꯥꯎꯟꯁꯦ ꯁꯤꯗ ꯑꯗꯨꯝ ꯄꯤꯖꯒꯅꯤ ꯁꯣꯝꯒꯤꯗꯗꯤ ꯁꯣꯝꯗ ꯂꯩꯕ ꯀꯩꯅꯣꯁꯤꯡꯁꯦ ꯑꯝꯇꯪ ꯃꯊꯪ ꯍꯥꯏꯕꯤꯔꯛꯎ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯃꯜꯇꯤꯃꯤꯗꯤꯌꯥ ꯁꯤꯁꯇꯦꯝ ꯀꯥꯔꯒꯤ ꯇꯦꯞꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯀꯥꯔꯒꯤ ꯇꯦꯞꯁꯦ ꯑꯩꯈꯣꯏꯅ ꯃꯈꯜ 2-3 ꯑꯗꯨꯝ ꯊꯝꯖꯩ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯕ꯭ꯔꯥꯟ ꯍꯥꯏꯇꯥꯔꯦ ꯁꯤ ꯇꯔꯕꯣ ꯗ꯭ꯔꯥꯏꯚꯀꯤ ꯂꯩ ꯁꯤ GTꯒꯤ ꯂꯩ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯈꯔꯗꯤ ꯑꯗꯨꯝ ꯈꯦꯠꯅꯕ ꯂꯩ ꯄꯣꯠꯀꯤ ꯃꯥꯒꯤ क्वालिटीꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯗ ꯂꯩꯁꯦ ꯑꯩꯈꯣꯏ ꯄꯔꯐ꯭ꯌꯨꯝ ꯃꯈꯜꯁꯤꯡ ꯂꯩꯔꯦ ꯒꯥꯔꯤꯗ ꯊꯝꯅꯕ ꯄꯔꯐ꯭ꯌꯨꯝ ꯁꯤꯗꯁꯦ ꯄꯔꯐ꯭ꯌꯨꯝ ꯉꯥꯛꯇꯅꯤ ꯑꯗꯒꯤ ꯁꯣꯝꯗ ꯊꯝꯕꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯦꯞꯁꯤꯡ ꯂꯩꯔꯦ ꯃꯥꯒꯤ ꯇꯦꯞꯁꯤꯡꯒꯤ ꯀꯩꯅꯣꯁꯤꯡꯁꯤ ꯕ꯭ꯔꯥꯟ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯂꯩꯀꯣ ꯑꯗꯨꯒ ꯁꯤꯗ ꯊꯝꯕꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗꯅꯤ ꯇꯁꯀꯤ 9 ꯏꯟꯁꯀꯤꯁꯦ ꯇꯦꯞꯁꯤꯡ ꯑꯗꯒꯤ ꯀꯥꯔ ꯀꯣꯚꯔ ꯈꯔ ꯂꯩꯔꯤꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯒꯤ ꯁꯤꯅ ꯀꯥꯔꯒꯤ ꯇ꯭ꯋꯤꯇꯔꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕꯁꯦ ꯂꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯇꯤꯟꯇꯦꯠ ꯅꯞꯅꯕꯀꯣ ꯁꯤꯗ ꯇꯤꯟꯇꯦꯠꯀꯤ ꯉꯥꯛꯇꯅꯤ ꯑꯗꯣ ꯂꯩꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯕꯤꯅꯥꯏꯟ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯔꯦꯄꯤꯡ ꯇꯧꯕꯀꯣ ꯀꯥꯔ ꯕꯣꯗꯤ ꯑꯣꯏꯔꯣ ꯑꯗꯒꯤ ꯕꯥꯏꯛꯀꯤ ꯑꯣꯏꯔꯣ ꯂꯣꯏꯅꯃꯛ ꯔꯦꯄꯤꯡ ꯇꯧꯕꯁꯤꯗ ꯐꯪꯒꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯁ꯭ꯇꯣꯛꯇ ꯑꯩꯈꯣꯏ ꯌꯥꯝ ꯄꯣꯠꯁꯦ ꯑꯣꯟ ꯗ ꯋꯦꯗ ꯂꯩ ꯍꯧꯖꯤꯛ ꯄꯣꯠꯁꯦ ꯌꯧꯔꯛꯑꯒꯅꯤ ꯂꯣꯏꯅꯃꯛ ꯍꯥꯟꯅ ꯂꯣꯏꯅꯃꯛ ꯑꯣꯜꯔꯦꯗꯤ ꯇꯧꯔꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯣ ꯄꯣꯠꯇ ꯇꯛꯈꯤꯕ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯂꯩꯕ ꯉꯥꯛꯇꯅꯤ ꯁꯤꯒꯤꯁꯤꯅ ꯀꯔꯤ ꯁꯤꯅ ꯑꯩꯈꯣꯏꯅ ꯗꯦꯀꯣꯔꯦꯁꯟ ꯀꯥꯔꯒꯤ ꯃꯅꯨꯡꯒꯤꯗ ꯇꯧꯅꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯁꯤꯡꯁꯤꯅ ꯀꯥꯔꯗ ꯇꯧꯅꯕ ꯑꯗꯒꯤ ꯑꯌꯥꯝꯕ ꯌꯥꯅꯕ ꯈꯣꯠꯅꯕ ꯑꯗꯒꯤ ꯍꯦꯡ ꯄꯥꯔꯐ꯭ꯌꯨꯝ ꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯦ ꯑꯌꯥꯝꯕ ꯄꯥꯔꯐ꯭ꯌꯨꯝ ꯗꯦꯀꯣꯔꯦꯁꯟꯒꯤ ꯑꯣꯏꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯀꯥꯔ ꯌꯥꯅꯕ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯀꯩꯅꯣ ꯑꯝꯇꯪ ꯍꯥꯏꯐꯦꯠ ꯁꯤꯅ ꯑꯩꯈꯣꯏ ꯀꯥꯔꯒꯤ ꯀꯥꯔꯄꯦꯠ ꯃꯅꯨꯡꯗ ꯊꯥꯅꯕꯅꯤꯀꯣ ꯑꯗꯨꯝ ꯃꯥꯒꯤ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯃꯥꯒꯤ ꯑꯗꯨꯝ ꯄ꯭ꯔꯥꯏꯁ ꯇꯣꯉꯥꯟ ꯂꯩ ꯀ꯭ꯋꯥꯂꯤꯇꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯒꯨꯝꯕ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯜ ꯂꯦꯌꯔꯅꯤ ꯁꯤꯅ ꯃꯃꯜ ꯈꯛꯇꯪ ꯁ꯭ꯀ꯭ꯋꯥꯔ ꯐꯤꯠꯇ ꯃꯃꯜ 100ꯒ ꯂꯩ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯃꯜꯇꯤ ꯂꯦꯌꯔ ꯑꯣꯏꯕ ꯗꯕꯜ ꯂꯦꯌꯔ ꯂꯩ ꯃꯌꯥꯝꯁꯨ ꯂꯩꯀꯣ ꯁꯨꯃꯥꯏꯅ ꯂꯩꯕꯁꯤꯅ ꯒ꯭ꯔꯤꯟꯗꯁꯨ ꯂꯩ ꯁꯤꯒꯨꯝꯕꯁꯤꯅ ꯑꯩꯈꯣꯏꯒꯤ 110 130 ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯒ꯭ꯔꯥꯁꯀꯤ ꯑꯣꯏꯕ ꯃꯑꯣꯡꯗꯁꯨ ꯂꯩ ꯒ꯭ꯔꯥꯁ ꯑꯣꯏꯕ ꯃꯑꯣꯡꯗꯁꯨ ꯂꯩꯕꯁꯦ ꯁꯤꯅ ꯈꯛꯇꯪ ꯑꯃꯨꯛ ꯁꯤ ꯒ꯭ꯔꯥꯁꯀꯤ ꯃꯑꯣꯡꯗ ꯂꯩꯕꯁꯤꯅ 150 ꯁ꯭ꯀ꯭ꯋꯥꯔ ꯐꯤꯠꯇ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯈꯤꯇꯪ ꯀꯩꯅꯣꯒꯤ ꯇꯥꯏꯞꯇ ꯂꯩꯕꯁꯤꯅ 100ꯀꯨꯝꯕ ꯂꯩ ꯁꯨꯃꯥꯏꯅ ꯂꯩꯕꯁꯤꯅ ꯀꯥꯔꯄꯦꯠ ꯂꯩ ꯑꯗꯒꯤ ꯁꯣꯝꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯔꯒꯤ ꯔꯦꯟ ꯒꯥꯔꯗ ꯀꯩꯀꯩꯅꯦ ꯃꯥꯒꯤ ꯑꯗꯒꯤ ꯔꯦꯟ ꯒꯥꯔꯗ ꯀꯩꯀꯩ ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯗ ꯑꯗꯒꯤ ꯐꯣꯛ ꯂꯥꯏꯠ ꯀꯩꯀꯩ ꯐꯪꯒꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯒꯥꯔꯤꯒꯤ ꯂꯣꯏꯅ ꯑꯗꯒꯤ ꯁꯤꯗ ꯂꯣꯏ ꯂꯩꯔꯦ ꯑꯇꯣꯞꯄ ꯃꯆꯥꯁꯤꯡ ꯀꯣ ꯐ꯭ꯔꯦꯝ ꯀꯩꯀꯩ ꯑꯗꯒꯤ ꯇꯦꯞꯁ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯣꯠꯁꯦ ꯋꯥꯠꯂꯤꯕꯅꯤ ꯍꯥꯟꯅ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯄꯣꯠꯁꯦ ꯀꯩꯅꯣꯗ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯏꯁꯇꯣꯛꯁꯦ ꯂꯣꯏꯈꯤꯕꯒꯤꯅꯦꯕ ꯏꯁꯇꯣꯛꯁꯦ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗꯒꯗꯤ ꯑꯦꯅꯤ ꯀꯥꯏꯟ ꯐꯪꯒꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯗꯒꯤ ꯑꯗꯨꯒ ꯁꯤꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯒꯤ ꯃꯤꯡ ꯄꯜꯂꯒꯅ ꯍꯦꯟꯅ ꯑꯩꯈꯣꯏꯅ 10% 20% ꯗꯤꯁꯀꯥꯎꯟ ꯇꯧꯕꯖꯒꯅꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯁꯟꯁꯦ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯖꯔꯛꯀꯦ ꯁꯤꯒꯤ ꯂꯣꯀꯦꯁꯟꯁꯦ ꯈꯨꯔꯥꯏ ꯑꯩꯈꯣꯏꯒꯤ ꯂꯝꯂꯣꯡ ꯕꯖꯥꯔꯁꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯎꯈ꯭ꯔꯨꯜꯂꯣꯝꯗ ꯆꯠꯈꯤꯕꯒꯤ ꯂꯝꯕꯤꯔꯣꯝꯗ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯋꯥꯡ ꯄꯥꯡꯅ ꯈꯤꯇꯪ ꯍꯥꯏꯊꯔꯛꯑꯒ ꯑꯣꯏꯜ ꯄꯝ ꯑꯃ ꯂꯩꯗꯅ ꯑꯣꯏꯜ ꯄꯝꯗꯨꯗꯒꯤ ꯈꯤꯇꯪ ꯀꯣ ꯃꯤꯇꯔ 50-60ꯃꯨꯛꯀꯤ ꯁꯥꯏꯗꯇ ꯆꯠꯂꯒ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯟꯖꯥꯕ ꯁꯤꯟ ꯕꯦꯡ ꯑꯃ ꯎꯔꯅꯤꯀꯣ ꯍꯦꯛ ꯑꯣꯄꯣꯖꯤꯠ ꯄꯝꯒꯤ ꯑꯣꯄꯣꯖꯤꯠ ꯁꯥꯏꯠ ꯂꯣꯝꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯤꯒꯤ ꯕꯦꯡꯁꯤꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯂꯩꯔꯦ ꯁꯤꯗ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯀꯥꯔꯒꯤ ꯔꯦꯄꯤꯡ ꯇꯧꯕ ꯈꯣꯠꯄ ꯑꯗꯒꯤ ꯇꯤꯟꯇꯦꯠ ꯒ꯭ꯂꯥꯁ ꯑꯗꯨꯝ ꯅꯞꯄ ꯈꯣꯠꯄ ꯇꯧꯕꯒꯤ ꯊꯕꯛꯁꯦ ꯁꯤꯗ ꯂꯣꯏ ꯇꯧꯖꯔꯤꯀꯣ ꯁꯨꯝ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯗꯨꯒ ꯁꯨꯝ ꯇꯧꯕꯤꯕ ꯌꯥꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯃꯅꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤ ꯃꯅꯤꯡꯒꯤ ꯀꯩꯅꯣꯁꯦ ꯇꯤꯟꯇꯦꯠ ꯅꯞꯄꯁꯦ ꯂꯣꯏꯁꯤꯜꯂꯒ ꯍꯧꯖꯤꯛ ꯍꯜꯂꯛꯑꯦ ꯃꯐꯝꯗꯣ
ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝ ꯀꯃꯦꯟ ꯑꯃ ꯄꯤꯕꯤꯔꯛꯑꯣ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨꯀꯣ ꯑꯗꯣ ꯃꯊꯪꯒꯤ ꯑꯃꯨꯛ ꯚꯤꯗꯤꯑꯣꯗ ꯑꯅꯧꯕ ꯀꯣꯟꯇꯦꯟ ꯑꯃꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯁꯦ ꯃꯌꯥꯝ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯌꯨ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯊꯕꯛ ꯐꯖꯅ ꯑꯗꯨꯝ ꯇꯧꯋꯤꯀꯣ ꯃꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯇꯤꯟꯇꯦꯠ ꯅꯞꯄ ꯈꯣꯠꯄ ꯀꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯝ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯅꯞꯄꯤꯕ ꯀꯥꯡꯕꯨ ꯑꯩꯈꯣꯏ ꯃꯤꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯁꯨ ꯐꯖꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯐꯖꯅ ꯊꯕꯛꯁꯨ ꯐꯖꯅ ꯇꯧꯋꯤꯀꯣ ꯑꯗꯣ ꯌꯦꯡꯁꯤ ꯃꯌꯥꯝ ꯂꯥꯛꯑꯒ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ